ꯅꯤꯡꯉꯣꯜ SS Entertainment na puduna lakjari Ningomthongjao. Ningomthongjao first round da adombu taramna okjari. Sinjariba contest asi miyamgi amadi masa da talent leirabi singbu pungning thagatchabani oina supnatagi entertainment oina bagidamakta sinjabani. Mathang lauminarasi contestant number 210 Geetanjali Nongmeikapam from Ningomthongjao. Contestant asigi oina voting count taunabagidamakta WINGEE haina comment pibiramduna sheishakpi asibu pungning thagatpiyu haizari. Geetanjali lefamna Ningomthongjao sakjagadorba isaina Punshigi angnganba. Punshigi angnganba nungsiraba laklaroi matamdo amuk hanna. Punshigi angnganba nungsiraba laklaroi matamdo amuk hanna. Nangi aigi nungsiwarida mipung khuding nakalagna soikhiba. Nangi aigi nungsiwarida mipung khuding nakalagna soikhiba. Punshigi angnganba nungsiraba laklaroi matamdo amuk hanna. Laklaroi matamdo amuk hanna. Sheishakpi asigi oina eikhoidi semjariba code asida comment amamamta pibiramduna vote asi thadabiramu. Masa da leiriba talent asibu pungning thogatpibo oina share amamamta tawbiramu. Video asibu share tawba kaubiganu pumnamappu khurumjari.